Arambai News Guwahati Manipuri Pao Tabiriba Singbu Ihan Hanbu Maktada Chingangbam Susitrani na Kurumjari Housing Asigi Samdapa Mariba Pao Sing Lobirase Mamang Chahi Inglisingani Kunda Chahi Mangata Suribi Nupimacha Amabo Rep Togduna Hatkiba Miyoi Amagi Matakta Assamgi Hozai Additional District and Session Judge-na Sibagi Cherak Pikibagaloinana Lupa Lak Mangagi Fine Amasu Convict-na Victim-gi Imungda Pigadavani Lauthokre Panbayai, Mamang Chahi Inglisingani Kungi February Kuntarukta, Bikram Harizan Koba Miyoi Asina, Pikli Binupimacha Amabu, Maki Mayumdagi, Them Noduna Koktok Kraga, Saram Chatuna, Rep Toroba Hatuk Lonkibane. Deverbata Saikyagi, leader of the opposition gi Pam Amuk Kaktalakre, Guwahati High Court na Assam Assembly gi Speaker na Pikiba Warep ki Matungina, Lepke. Deverbata Saikia na High Court tapan kiba case asigi aroiba wayal piraduna court na mahak na pairamba phamasemu lokthorokibane panbayai House ta Congress ki leifam thokpa MLA gi masing suraktabadagi phamasi lokthokibane Supreme Court na Akhil Gogoi gi bail pirakhidre achumba wayal tobiduna bail pibirakani haina Akhil Gogoi na khorang na ngairamba du arembada takre Guwahati High Court na bail piraktabadagi Supreme Court ki thong thilubane adubu lower court ta hana case chatharaba matungdata Supreme Court ta lakadabani harakhi panbayai Akhil Gogoi gi mama masakan ngamdabadagi Jorhat Medical College Hospital da laikanaduna leiribane amasong machanupa jail dagi thoraklaga unaba phanglagani haibagi asada khorangna ngaijari Ningsing bayai Akhil Gogoi gi mathakta pankiba ayamba case singda mahak bail phangrabane adubo Maoist singa mari lenaba case amakhakta mahaki bail pandun leirakhi UAPA gi bakhada Inglisingani 18 gi December da Akhil Gogoi phakibane Assam gi Rajya Sabha gi mikhal lakliba March ki tang amada pangthoklagani February 19 na mirepche pishinbagi aroiba numitne Biswajit Daimari na BPF party dagi resign tawkiba matong phamasi hangduna lakhi adubu handaksu amu Biswajit Daimari BJP gi mirep oina amuk mikhal thengnagadori bane Dibrugarh University ki Vice Chancellor Dr. Ranjit Tamuli suspend tawkhre Selja Thumjagi wathokta chenabadagi Chancellor amasung Governor suwariba Jagdish Mukhina Ranjit Tamuli bo ngasi suspend tawkhibane Hauzik thengna phangba paw amagi matungina RN Yadapo Anoba University asigi VC oinamuk hapkhre Assam gi Barak Tampa ki Hailakandi district ka tainaba Mizoram ngamkhai da hauziksu unkhatnaba lepa leitri ngamkhai area da section chamaga nifumari thamjinkhre kai henba mioi sing hek ubaga kapnanabagi order pikre South Assam Range ki DIG-na Assam gi ngamkhai kachur tol na chingba area singda chatuna law and order gi phibam su kupna yengsinkhre Nagalamarom da Mizoram gi Mamit district amadi Assam gi Karimganj samsung Hailakandi district ki DC ahumna lakliba Assam Assembly mikhalasiga marilinana video conferencing gi kuthangda tripartite virtual meeting ama phamkhre Assembly mikhalasi ingna tapna pangthokpa ngamnanabagi angamba mateng pibinaba Mamit ki DC amadi SP da haizakhi Panbayai ngamkhai wathok leiba maramna yumlon nariba district authority gi mateng lobagi tangai fadaba leirakpadagi DC ahumasi wari sanakhibane Laibagasi Home Minister Amit Sahana Coach Rajbangsi Singhi Dharma Guru Suwariba Anantarai Maharaj amasung Ningthau Kongi imungi miyoi singa ngase Bongaigaw da leiba makhugi sangaida phaminakre Phaminaba sida Minister Himanta Biswa Sarma amasung State BJP President Ranjit Dasu yaukhi Amit Sahana hankraba matung Paumi Singa wari sanabada Anantarai Maharajna Coach Rajbangsi Singhi aphaba matam lakle Tribe asi thunamag ST chalagani loinana atay nungaiba paw kaya masu taba phanglagani pawdam lakhi Mahakna makha taraduna Mamta Banerjee na West Bengal gi anirak CM oirakliba se Coach Rajbangsi Singhi matengdagine adubo Mamta na mahakpu jail da thamnanaba kayarak hanna hotnakhi Nomatasu TMC natraga Mamta gi mayokta mahakna ngangkibasu leite Kari maram gidamak asugyamna hanthaba rajniti sanaribano haina Anantaraina Mamta gi mathakta maral kyasu sirakhi Iramda Miyam gi apunba khorjailub ima khol awang potsangbam na senduna lubasigi General Secretary Wahingbam Ramen na iba saireng lairik phanglabra asengba naranyai lakliba February tang 13 nongmaijing numita Manipur Press Club Imphal gi auditorium da phonglagani
Manipuri chahi nauribi environmentalist Lisi Priya Kanguzam Forbes India 30 under 30 gi special men's list Englishingani kunmathoida yaurakre. Environment pu ngak senanaba hotnariba mahaki thodang loidana climate change ki mayokta mahakna changsiliba lanjang asibu sakhangladuna Forbes India na hokiba February tang nipanda wafamasi laukthokibane. Forbes 30 under 30 haribasi Forbes magazine amasung masigi regional edition kharana chahigi phongba listingi set amani. Manipur pangthokpa examination singda aranba tauriba singi mathakta chairak pinanaba panel law ama sembinaba lengakta taknaduna lakhi adubu ngasi fawbada lengakna assembly da pukhatuna khana bidriba si khana biyu haina mahairoi lup desamna lengaki meeting chingchilakli. Manipur ki CM N Biren nangasi house ta phongdokhibada COVID pandemic na maram oiduna state asida leithabagi warep lauraba mapandagi halakpa mioi singtana stand up loan amasung grant thaba yagani haikre aduga atopa wahang amagi pakhum piraduna Imphal gi kaithel kharadadi lengakna lemna internet service pi hainasu CM na phongdokhi. Meghalaya ki CM Conrad Sangmana New Delhi da ngasi Prime Minister Narendra Modi ga unaduna Meghalaya gi damak paikhaliba thorang sing amasung pitharakliba achoba senfam singi matangda thagatpa phongdokhibaga loinana 15 suba Finance Commission na recommend tawkiba state specific projects sing adubusu khanabinaba haijakre. Haukiba pungkun Maria sida wanopoke state singi manungda hauzik fawbada ngasi goina COVID-19 positive oibagi report lakraba state singi manungda Manipur, Meghalaya amadi Nagaland da taret Arunachal Pradesh da amadi Mizoram da ani positive oiba thengnakre. Adubu awang nongpoke state singi manungda hauzik fawbagi yunedi ngasi goina leitabagi pau amata laktri. India da ngasi goina hauzik fawbada COVID ki anogba positive case lising nipan phangkre. Apunba nabagi masing crore amaga lakh nipan lising humbudrama pan yokre. Hauzik laying libagi masing na lakh amaga lising kuntra nipani amdi apunba laikidabagi masing lakh amaga lising yankai manga chamri yankai yokre. Ngasi goina hauzik phawbada India da COVID anaba mioi yankai ma thoi laikidabagi pau lakli. Telangana dagi Manas Varanasi Kobi engineer nupi machamana VLCC Femina Miss India World Englishingani kun laukre aduga Haryana gi Manika Siokana VLCC Femina Miss Grand India aduga Uttar Pradesh gi Manya Singna VLCC Femina Miss India runners up takre. Electronics and Information Technology gi Union Minister Ravi Shankar Prasad na lamasigi lo khongoi naramba semjin sajinba pau sandoklamba amadi hingsa thoganabaga mari leinaba pau sandoklamba thadoklamba thengnarabadi social media platforms singi mathakta akanba action laukhatkani laukthokre. Warning asi maroina Twitter, Facebook amadi WhatsApp na chingba maming palladuna haikibani. Ngasi Rahul Gandhi na house ta hum do hamare do haiba wafam pukhaladuna lomi singdagi sel lauraga hum do hamare do gi frikauda hapchille haiba wafam ama thangalakre. Ngasi India si mioi marina ran tawribani hainasu mahakna pankhi. Ladakh ngamkhaida India amasung China gi marakta disengagement ki wafam yanakhibaga loinana China na sumakhoi gi tank amadi army sing lokthokpa hokre. Prime Minister Narendra Modi na lam inchi ama fawba mangngai leite haikibaga loinana Defense Minister Rajnath Singh nasu maikai animak na tank amadi infantry na chingbap namak handoknaba hokre. Ngasi Bengal gi CM Mamta Banerjee na media channel amada wangang laduna BJP gi mathakta ahakpa maral kya sirakhibaga loinana phong na singnarakre. Amit Shah na Bengal da laklaga mangonda ki halakhi marin palabade mahaka mikhal thengnase Governor Budi Mahak na ngakpirabani maramdi Mahak na ngangli sakliba pnamak BJP na nganghanbani. BJP gi agenda haibabu yengthinaba hengathanbani. BJP na ram soliba sidi rajniti gi khulayoina zinabani hairaduna akanba wafam ama haibadi BJP na Jai Sri Ram haiba matamda makoina Jai Siya Ram soli hairakre. US President Joe Biden na executive order ama khudek tharaduna Myanmar da thokiba military khugi luchingba singda sanction thamjinkre. Ku luchingba sing makhogi lolol itik loinana imungi miyoi singjasu khudaktagi sanction thamjinkre.
Myanmargi miyamga hakthengna kana haliba healthcare civil society group na chingbadadi sawgatkani adubo Myanmar lengakta kana hanba America gi lan thumsingde freeze tawnanabagi thorang tawragani hainasu Biden na makhata ki aroibadanga sigi tentakpa maroiba pau khara Assam gi oina cyber security policy semkhre Assam gi Ding Express haraga khangnabi Hima Das ta DSP gi pham Assam lengak na pikre CBSE gi school sing lagliba April amadagi class hauragani Uttarakhand gi unpak ningkhairaktuna ichau thokpadagi sokhiba Tapoban tunnel da chatharakhiba rescue operation ising imai wangkhalakpadagi lepatakhre Maharashtra ki Governor Bhagat Singh Kosiyari na state lenga ki aircraft siznabagi ayaba Kosiyari da state lenga ki aircraft siznabagi ayaba piraktabadagi commercial flight amada tongduna Governor Dehradun da chatkhi Air travel gi mamal tangkhalagani chada kuntra fawba yongna hengatlaba yari amadi India da hauzik fawda miyoi lakh humbudra da COVID vaccine kapkhre ngasi kaina di Arambai News Guwahati da Manipuri Pao sandok chaba matang solution jabaga loinana tabiri basingbo amakasu hanna khurumjari